ꯊꯥ ꯑꯃ ꯃꯈꯥꯏꯔꯣꯝ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯐꯤꯚꯝ ꯈꯔ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯂꯩꯅꯔꯨꯔꯕ ꯃꯇꯨꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯔꯥꯈꯣꯡꯁꯥꯡꯕꯤ ꯈꯨꯗꯦꯛꯄꯤꯗ ꯉꯔꯥꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯧ ꯑꯃꯗꯤ ꯈꯨꯟ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯃꯤꯄꯥꯏꯅꯔꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯎꯔꯤꯕ ꯈꯨꯟꯗ꯭ꯔꯥ ꯑꯦꯜ ꯔꯣꯃꯤꯌꯣꯟ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯅꯦꯝꯊꯔꯦ ꯍꯥꯏꯅ ꯍꯔꯥꯎꯅꯔꯨꯔꯕ ꯃꯇꯨꯡ ꯀꯨꯀꯤꯁꯤꯡꯅ ꯉꯔꯥꯡꯗꯒꯤ ꯈꯨꯟ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯀꯤꯕ ꯄꯣꯛꯍꯜꯂꯦ꯫ ꯂꯧ ꯈꯥꯎꯕ ꯌꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯂꯧꯃꯤꯁꯤꯡꯗ ꯂꯩ꯫ ꯆꯤꯡꯊꯛꯇ ꯂꯧꯐꯝ ꯅꯛꯅ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯕꯪꯀꯔꯁꯤꯡ ꯂꯧꯊꯣꯛꯄꯤꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯇꯅ ꯂꯩꯔꯦ꯫ ꯂꯧ ꯁꯨꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯀꯨꯀꯤꯒꯤ ꯕꯪꯀꯔꯒ ꯅꯛꯅꯅ ꯂꯩꯕꯅ ꯂꯧ ꯁꯨꯕ ꯆꯪꯕꯁꯨ ꯀꯤꯔꯦ꯫ ꯂꯧ ꯄꯟꯊꯥ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯧꯃꯤꯁꯤꯡꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯂꯧ ꯂꯣꯛꯄ ꯑꯃꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯌꯥꯅꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯐꯝ ꯑꯁꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯕꯪꯀꯔꯁꯤꯒ ꯏꯔꯥꯞ ꯂꯥꯞꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯅꯣꯡꯃꯩꯅ ꯐꯪꯕ ꯔꯦꯟꯖ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯂꯧ ꯂꯣꯛꯄꯁꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯧ ꯀꯃꯥꯏꯅ ꯂꯣꯛꯀꯅꯤ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯦ꯫ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯧ ꯂꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯦ꯫ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯗꯨꯅ ꯂꯧ ꯂꯣꯛꯄꯁꯤ ꯌꯥꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯂꯧ ꯂꯣꯛꯄꯁꯤ ꯂꯣꯏꯔꯀꯥꯟꯗ ꯂꯣꯛꯈꯤꯕ ꯃꯐꯝꯁꯤꯗ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯄꯣꯠ ꯆꯩ ꯊꯥꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟ ꯑꯣꯏꯖꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯂꯩꯔꯤꯕ ꯕꯪꯀꯔꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯧ ꯂꯣꯛꯄꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯔꯒ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯔꯒ ꯂꯧꯁꯦ ꯂꯣꯛꯄ ꯌꯥꯅꯕ ꯒꯃꯦꯟꯅ ꯁꯤꯟꯕꯤꯌꯨ꯫